Chayol gi oiba Rasshifal da January ki tang 19 dagina January ki tang 13 phawbagi hapta gi oiba Rasshifal aduni ahanbagi rashi asina Tula Rashi Chayol asi imung manung mot tinaduna nuksi sanana hingminagani sel thungi phibam su hanadagi hena phagatpa ngamgani ishagi kok thadabiraga tungi phajaba plan amadi project na singba paikhatpiba yare lan thum lepsinba ngamgadaba Chayol ni anauba punsigi mangal amasu uragani miyamna dombu hena masak khangbibaga natana nungsibigani adubu sopa ikaiba nangbagi phalsu lei mathangi rashi asina kaina rashi Chayol asi adom maya wairap kanagani thajadana thabak phangani sel phangani amadi mingchatsu phangani thabak tawbada saning tana tawgani samasna dombu sakna sonagani isagi hingbagi thak wangkhatkani ana ye kaya leiroi maru mapang tinaba sangha masing hengatkani loinana makhoigi mateng su phangani mipum tingna tinaba yagani adubu mifatta singdagi section biu mathangi rashi asina min rashi Chayol asi adongi ningba thungba amadi awatpa leitaba haibadu oigadawri imung manung santi leigani nungsinana panba yumbal haibadu oigani senthok lambi yamgani miyamga khusamnaba thabakta khoijangani ishagi humang mamal matik sana phangani sangha phangani sanghagi sarga phangi haibadu ishada thokadawri samajda masek mangal thokna hingani adubu mi tinabada khajiktang haisingna tinabiyu mathangi rashi asina mes rashi Chayol asi adom lempana pangani imung manung santi leigani senthok lambi hengatkani mi tinabada haisingba hengatkani miyamna pamnagani ishagi humang mamal mangloi ishana hona zaruba thabak natraga hiram khudingmakta hona jamal mangloi tinaba maru mapang singdagi kanaba mateng phangani adubu miyamna hena sakhangnagani adubu haksang nada yektanabadi honabiyu mathangi rashi asina Brisak rashi Chayol asi adom naha singa hena nakna loina tinagani lenga ki thabak phango haiba phalsu lei akhang kangani ishagi humang mamalgi mahi matik sana phangani hena senthok leiba anauba thabak tawgani ishana thangjaluba khongthang chumbana punsigi anauba kairak kaba ngamba matang su oiri adubu yengnaba masong phali makhoigi phattaba langda thudanaba honabiyu mathangi rashi asina sing rashi Chayol asi adom yasa upai tawduna lanthum amadi malchang lepsinba ngamgani miyam marakta tomthim nganba ngamba matang oiri ishagi aningba amadi apamba kaya ningba thungjabagi panthung naksilaklagani lau singugi lamda laiba singsu chawkhatkani imung manunggi miyoi singa nungsi sanana laiminagani anauba phijol hongani sing lemgani amadi minasu ikai khumnabigani mathangi rashi asina kumbha rashi Chayol asi rashi asida pokpa miyoi sing magi suna sanaba karbar tawbada kanagani angam athau singa tinagani hena chawkhatkani ishagi masek mangalga loinana mingsatsu phangani samasna adombu laibak phaba miyoi ama haibadu oigani yeknaba maru lukani ishana tawriba sinpham aduda sei kagani adubu phattaba miyoi kharana adombu chingthanaba akanba mawongda honarakadawri mathangi rashi asina brisa rashi Chayol asi rashi asida pokpar karbar tawba miyosing hena chawkhatpa haibadu oigani asaw asang amadi angam athau singa loina tinabagi kanaba su phangani isagi mingsat hengatkani sarkargi thabak tawbasing famthon haigatlu haiba lei laibak mapa chumgani yengnaba lakshinba ngamgani gari amadi low inkhol lepsellu haiba matangni ishagi bodi losing su hena chawkhatkani mathangi rashi asina danu rashi Chayol asi adom thajadana achauba senpham phangu haiba lei miyamna dombu hena yabigani sing lemgani mina bebar tawbigani mahi masing uhai wahai amadi phau seng watloi imung manung mot tinagani anauba fijol set chagani ishagi aningba amadi apamba kaya su thungba ngamgani ishana tawjariba thabakta hena mai pakadaba matangni tawbatabu ayamba hiram khudimakta yariba makhai section biu mathangi rashi asina
Makar Rashi Chayol asi adom angam mathau amadi achau sangsinggi thaujal amadi makhoigi nungsirik phangani puksel chawba mioi kayadagi su mamal naidraba tengbang phangani min adumbu hena pamnabaga loinana nungsibigani chawkhat lambida mangjin thaba ngamgani yung kai panbada afaba phal piri mahiroi singsu masagi mahida mangjin thagani adumapu kari sunattaba maram kharadagi isada hainingdaba pokani Mathangi Rashi asina Mithun Rashi Chayol asi adom soidana daw yaba laibong apasumba haibadu oi nungsinaba pakhang leisabi nungsi panthung yogani mahiroi singsu masagi mahida mangjin thagani kanagumba amadi karigumba mating amagi haijarubada hekta harauna yabirakpa matang matam oi karba tawusing sendong hena phangani ishagi mingsat phangani adubu lambi chathok chasin tawbada section biu Mathangi Rashi asina Kumbha Rashi Chayol asi migi tolaba maral singdokpa ngambagi thauna leibana isha waisangba haiba matangduni yeknaba ngamgani amadi hana yanaramdaba kayasu amuk naksinaragani masi afaba grahagi khongchatni pukning wakhal santi phangani senthok lambi marang kaigani laibang mapasumgani tauruba thabaksing mahi matiksana phangani tawbatabu angam mathausingi Akhaba miing phangdanaba section biu channel asibu subscribe tawbiramba amadi video sibu like nambiramba kawbiganu